Myanmar Junta ge tekta kulai paiduna lan Houriba lupsing kharai khangna Chennare haukiba sahi lising aning konithoi dagi hauguna Myanmar Junta amade kulai paiduna Junta ge mathakta lan Houriba lal haurup sing ge marakta ngasi pawba thokliba conflict asida sanglaba thakya anti-regime group na Junta lan missing bo maiti ba piduna tongan ba region kya makoina khudum chanuna thamluraba matung Junta lan mi ge anouba khusu kulai amasung model war tactics maram oina ngasi di amuk hanna anti-regime group singi mathakta akanba moongda attack chathaduna hyriba result sing adu Junta lanmina khudum chanba ngamlakle Myanmar Junta hanagi matogo mapangan nomunomugi kankhallakpaga iroinana khulai paidna lan Houriba anti-regime group sing mapangan tapna sontarakle hairi khulai paidna lan Houriba lal group ahumna punsinduna Junta lanmigi mathakta chathaba operation lising amaga chumna kuntare ki makada Junta lanmi gi commander center yauna tongan ba battalion kayada attack chathaduna masing thingamdraba Junta lanmi makok thongba military officer kaya hatuna khudum chanbada natana lebak adugi region kaya makhoi khubam nungda thamlurabani adubu Myanmar Junta lebak ki makedagiri Chinese lebak ki mateng laguna Myanmar gi ani suba khwaidigi chawba city ama oiriba mandale ngasidi anti regime group sing takthokpa ngamduna amuk hana Junta lanmina loksinba ngamkre operation lising amaga sumna kuntareta anti-regime group ke khutta yamna chawna maithiba nangraba matung Junta laigakna China dagi masing yamlaba military don kaya laiduna anti-regime group singe mathakta akanba moong da drone sijinaduna air strike chathaba amadi haukiba lising ani kunmari ge February thada Junta lanmi ge hangkul laiba chawrakna lanmi lising manga nauna recruit tawraba matung anti-regime group singe mathakta attack chathabada sijinarakpa asina Myanmar Junta lanmi ge mathakta khulai paidna lan Houriba group sing yamna chawna saithing nangle hairi matam amada Junta lanmina changsinba ngamlamdaba territory kya ngasidi wari plan amade drone sijinaduna lal haurup sing ge mathakta akanwa mongda lepalaitana attack chataduna region kya nauna khudum chansinba ngamle hairi maru oina Myanmar Junta lenga ki mathakta khulai paidna lan Houriba loop Kachin Independence Army KIA People's Defense Force PDF Tang National Liberation Army TNLA na khudum chanduna leiramba Myanmar gi Kachin State Sagan region San State Mandalay region Megaway region singbo form singda ngasidi amuk hana Junta lanmina anti-regime group ki moong da attack chathaduna amuk hana khudum chansin bangamle hairi mataw kya anti-regime force singna khudum chanduna tumluraba region kaya Junta lanmina loksinba ngamlakliba asisu military alliance singi matung ina Junta lanmi ki watu da lairiba manpower amade funding kaya lepsinba ngamdabagi ni hairi masig matakta Junta lanmi ki mayokta khulai paidna lan Houriba PDF amadi tongan ba ethnic singi marakta wakhalon manadaba maset tanarakpa asina maram oina Junta lanmi na makoibu yamna laina lansinduna thamlakpa ngamlakhibani hairi Bengaluru nupida arwanba private video sing phongdokani ki henkre nupa amana chahi kunthani toi surabe nupi ama fukre mahaki arwanba private video sing online da phongdokani ki henkre amasung lupa lakh 33 hena namdurok tokpikre police official singe matungina nupi aduna samrap gaura kauba nupa adu lisingani kuni thoida Facebook ki khutang na unake thuna mama khoina number sing pinake amasung toina unaba hauke ahan bada gaurana mahak court case ki maram dagi sel gi khudong thiba mayok nare haike amasung mongon dagi tengbang ne ke mahakna thajaraduna mahakna mongonda lupa lakh mariga lising ni phuni toi pk adu moina mak mahaki private video sing online da phongdokani ki anduna mahakna sel hena demand tawrake mahakna ahen ba lupa lakh tarani thoiga lising marfuni thoi pk nupi aduna sel adu singlakna ba mongonda demand tawbada gaurana magi call sing pai kide gaurana mabu masam paina singki amasung city adugi manungda sunkata kate bus stop manakta mahakpu khongpakna kaukhi haina nupi aduna mahake wakata haike gauragi mayokta police na case sama register tawkre Jiribamgi miyam government na karimata thoksabi Silsar Infal flight Infal dagi jiri pairamba heli service lepkre Manipur ge district ama oiba Jiribam amasong Infal gi marakta miyam gi chathok chasinge lambi ama fawba president rule ge lengakna
Mijeng changbikhidabadagi hauzik jerebamgi miyam sathiraba awaba phibam ama mayoknare Manipurda sathiraba kanglupki rang thokhiba chahi aniga tha manga rom haukraba matam asi fawbada Imphal jerebam lambi asida maitai sing chatpa yadan leire masigi sumathakta passenger bus natraga hanagi adugumba regular service ama fawba tawkhidre hanadi Imphal Silchar to Imphal natragana Imphal amasung jerebamgi marakta nongthakta pairamba helicopter service aduso mafam marang khangkhidre masina maram oiraga miyamda sathok sasin tawbada ka hena kudong chadaba mayoknare Imphal dagi jerebam chatke hairabadi Imphal Guwahati Silchar natragana Imphal Kolkata Silchar asi khaktamak ngaire koiraba lambi asida chatpada lupa lising nifangi flight charge tak tingi masigi sumathakta Guwahati natragana Kolkata da ahing ama lektaba yade haibadi 10 khraba lambi asi chatpada numit nini changi Manipur da kangluki rang thoktringai gi matamdadi athu akai gi oina chathokasin tawbada lekha lambi da bus tongkuna chatpa yarami hojiti kuki amasung maite furuk ki marakta hana sunabagi thodok thokliba maramna buffer zone thamjin khibadagi miyamna lekha lambi da kasin tauna bagi khudong saba leitre haina jerebamgi miyamna phongdorakle October 12 dana Diwali amasung October 12 dana ningon chakobugi thoram pangthokadore chahi amagi manungda amukhak thokpa thoram asigidamal Manipur gi governor na tangai fadana Imphal to Silchar flight Imphal to Jerebam heli service hingat hanbiyo changna hanbiyo haina appeal torakle Myanmar lan mina Rohingya khungang sing temthokre Myanmar Army na security outpost semgatnaba Rohingya khungang sing temthokre Myanmar da lairiba Rohingya khungang sing Myanmar Junta gi army na makhoi gi anouba security outpost sing semgatnabagi damak ta paktakna temthokre haina UN gi report amana phongdorakli kumja lising ani ga 13 ta Myanmar gi Rakhine state ta leiba masing yamdarba Rohingya Muslim sing takthokhraba matungda makhoi gi khungang sing amasung moksing paktakna Myanmar military na mangtakhan khrava matungda khungang sing aduda security outpost sing sengwatnaba thaurang sing tawre haina UN na saugatpa investigation amada phongdorakli report asigi matungina komja lising ani ga 13 ki Augusta Myanmar lenga ki mayokta lan Houriba militant singi attack ki pakum oina Myanmar junta lanmina operation chathaki bagaloina Rohingya Muslim singbu Rakhine state tagi taktokhibane hairi samudrama panda taba Rohingya laktara homdoi rom yumlo nabale bag Bangladesh ta refugee oina sangjafam loguna leiri Myanmar lanmina Rohingya singi mathakta military operation chathakhiba adubu United Nations na ethnic cleansing gi khudamni hainasu maral siduna leiribani Governor na idan tawkre National Voluntary Blood Donation Day lisingani kunmanga amasung Swawanari Sarak Parivar Avian gi manungsa na pangthokkiba voluntary blood donation camp ta Governor Ajay Kumar Balana EP Kray camp adu helping hand for people's Manipur amasung state blood chain NHM Manipur anina kusamnaduna sinduna Imphal East ki porongpata leiba jenim se pangthokkibani voluntary blood donation camp aduda Governor to ADC su EPK Indonesia gi school Ningkhaibada Sikhre Henna Sokhre Indonesia gi Sidaozo Tauzia da leiba Al-Kozini Islamic Boarding School Ningkhaibada gi tawdokta yamdrabada maheroi Sikhre Henna sokapan nangtuna aduga atopa kaya amana atek akai marakta phumjinduda leikhre haina panare school adugi building Ningkhairakpada thokiba tawdok aduda rescue worker singna makhatana Ningkhaiba yabagi fibamda leiriba building gi saruk kaya aduda chaptuna leiriba mahairoi sing aduda oxygen amasung ising thajinduna makoi buhinghanna bhonare ngarang ayu angan bada thokiba tawdok adugi matung rescue worker sing aduna makoi gi thabak thoram adu ayuk pung 10:35 rom chalakpada building gi saruk amuk Ningkhairakpadagi matam khara lefki nungthin gi pung 1:45 da makhatana rescue workers singna thabak chathaba hauki hairi school adugi hostel da laikhiba mahairoi sing adu masagi chei 12 dagina 19 fawbugi manungda leiba class 7 dagina 11 fawbada tamba mahairoi ngaktani hairi Indonesia gi National Disaster Management Agency gi wangangoi Abdul Murari na phongdokpagi matungina hauzik mahairoi 35 thiba khangdri khudong thiba thodok nangkhraba school adu chahi chama henna leiraklaba school amani hairi mairoi singaduna ngarang nungthilgi prayer pangthoklingai da mathak thangba for adu
फ्लोर अदु निंखाइदुना मकोइदा तासिल्लखिबनि हाइना पाउ असना मखाताना हाइरि बजरंग दल वाकर काफना हाटक्रे उत्तर प्रदेश की मोरादाबाद सोशल मीडिया पोस्ट की मसागी चई 13 सूरब बजरंग दल वाकर काफना हाटक्रे हाइना पुलिस फोंदोक्रे थौदोक अदु कतगर पुलिस स्टेशन मखादा लेबा देहरी खुलदा निंथौकाबगी नुमिदांगा थोकिबनि थौदोक अदु चेनाबनि चिंगनाबा मियोय अदुगी इमुंगे मियोयसिंग मसिन हंगली अमसुंग चेनाबा मियोयसिंग अदु फानाबा थिरि पुलिस की मतुंगिना इंस्टाग्राम पोस्ट की मतंगदा खनरकिबा अमगी मतुंग सूरजनगर विटाल बस्तीदा लेबा सोबिता हाटकिबनि थौदोक अदुगी मतुंगदा चेनाबसिंग कुदक्ता फानाबा डिमांड तौदुना बजरंग दल मेंबरसिंगना कचगर पुलिस स्टेशन की मपानदा पुनके वाकर सिंह अदुना प्रोटेस्ट अमा चथरके अमसुंग सुपरिटेंडेंट ऑफ पुलिस यावना पुलिस ऑफिसर सिंह मरई सिंह यनरखिबदगे फिबम अदु फलक्किदे अदुबु फिबम अदु लाक्सिनख्रे पोस्टमार्टम एग्जामिनेशन पांथोक्रे अरोइबा मथौ मंगम पांथोकपदा अकायबा थोकनबा पुलिस पर्सनल ना ngak सेनख्रे हाइना ऑफिशियल सिंह ना हाइरि रैगिंग द मणिपुर की कॉम महिरोय गुवाहाटी लेखिद्रे गुवाहाटी के नॉर्थ ईस्टर्न रीजन इंस्टीट्यूट ऑफ मैनेजमेंट नरिम द बीबीए तमलिबा मणिपुर की कॉम पुरुक के महिरोय इंस्टीट्यूट असी के सीनियर महिरोय सिंह रैगिंग तौबद लेखिद्रे एजेंसी की पाउना हाई लेखिद्रबा महिरोय अदु मोइरांगदगी जोसेफ खमथांग संग सरटोकॉम अपोकपगी मिंग जोन सरटोकवी सीसीटीवी फुटेज की मतुंगिना महाकना मयुमदगी इंस्टीट्यूट असिदा अमुक हलकपा नुमित सेप्टेम्बर 13 दा इंस्टीट्यूट असिगी महिरोय निपा नत्रगा 10 रोमना माकपुर रैगिंग तौबदगी तमथिना सोखनके हाइरिबा थौदोक असी सोशल मीडिया दा वायरल ओइरखिबनि महाकपु एपोलो हॉस्पिटल दा पुखटलाबा मतुंग आईसीयू दा थम्दुना नुमित 18 लाइकटनारबा मतुंग हौखिबा निथौकाबा नुमित लेखिदबनि हाइरे महाके अरोइबा मथौ मंगम पांथोकनाबा पोंगनाफम मोइरांगदा पुद्रिङै ममांगदा महाके हक्सांग गुवाहाटी मेडिकल कॉलेज एंड हॉस्पिटल दा पोस्टमार्टम तौके थौदोक असिदा चेनाबा महिरोय तरुक पुलिसना फागटखिबगा लोइनना वाहंग पाहंग चथदुना अतै चेनाबा महिरोय सिंह फागटनाबा थिगटपगे अकर्म थबक चथरि हाइरे लेखिद्रबा जोसेफ की इमुंग मनुंगना महिरोय खरना चथखिबा थौंग अदुबु कन्ना यानिंगदबगा लोइनना थौदोक असिना मपान स्टेट की एजुकेशन इंस्टीट्यूशन सिंगदा मसा मसु लाइरिक तंबा थाबदा अकिबा पोखले मरम मसिना असिगुंबा थौदोक मतुंगदा थोगंदनबा थौदोक असिदा सेनाबा महिरोय सिंगी मथक्ता अकनबा एक्शन लौनबा मरि लेनबा अथॉरिटी सिंगदा तक्सिलकले मिसी असिना मरम ओजना रैगिंग अमसुंग कैंपस वायलेंस की मतंगदा वहंग कया अमुक हना थोगलकले मरम मसिना रैगिंग अमदी कैंपस वायलेंस सिंगनबा अकनबा थबक लौखटपा मथौ तारे हाइना सुपाव असिना मखा तारकले पुलिस ऑफिशियल सिंह के सेक्सुअल असोल्ट की मतंगदा पलनीस्वामी न तमिलनाडु सियाम स्टेलिन चैक्रे तिरुवन्नमलाई पुलिस ऑफिसर सिंह नुपी अमा सेक्सुअल असोल्ट सथकी हाइबा दुगी मतंगदा AIADM के जनरल सेक्रेटरी अडप्टी के पलनीस्वामी EPS न लेवपोप नुमिता तमिलनाडु से मिनिस्टर MK स्टेलिन चैक्रे स्टेट असिदा नुपी सिंह सेफ्टी की फिवम अदुदा वहंग हंगदुना AIADM के लुसिंगबा अदुना स्टेलिन बु पपेट सेम अमनि हाइख्रे EPS ना पुलिस ऑफिसर अनिना नुपी अमा महाकी मनाव नुपी की ममांगदा सेक्सुअल असोल्ट तौकी हाइना मराल सिके सोशल मीडिया प्लेटफॉर्म X दा पोस्ट अमा थागलदुना AIADM के लुसिंगबा अदुना तिरुवन्नमलाई आउटर रिंग रोड के थोपू एरिया दा ईस्ट पुलिस स्टेशन की पुलिस ऑफिसर सिंह सुरेश राज अमसुंग सुंदरना नहा ओरिबी नुपी अमबु महाकी मनाव नुपी की ममांगदा सेक्सुअल असोल्ट चथबगी पाउसिंग अदु यामना थमोय सोई हाइना इके मसी नुपी सिंह के सेक्रेटरी की फिबम दा किनिंगाई ओइना फिबम सोक्सिलकपा यमनी जे मिनिस्टर स्टेलिन दगी पाकुम अमा डिमांड तोरदुना EPS ना X दा इके नुपी सिंह के सेफ्टी लेहनबा होनागदबा पुलिस ऑफिसर सिंह अदुमकना नुपी अमदा जथखिबा मिवट मिनै अदुगिदमक पपेट चीफ मिनिस्टर असिगी करी पाखुम लई स्टेलिन मॉडल अदु कंडेम तौरदुना महाकना लेंगाक पारिबा DMK गवर्नमेंट ना नुपी सिंहबो मखोय मसामक पुलिस तगी ngakthokkadaba फिबम अमदा लेहले हाइके मसिगिदमक अहाकना स्टेलिन मॉडल DMK गवर्नमेंट असे अकनबा मोंगदा कंडेम तवी हाइना AIADM के जनरल सेक्रेटरी अदुना हाइके